ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ CRPFꯀꯤ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ AKSLR ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅꯣꯡꯃꯩ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨ CRPFꯀꯤ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣ UAT ꯇꯤꯝ ꯑꯃꯗꯤ CRPFꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯥꯏꯂꯣꯟ ꯋꯥꯏꯐꯩꯒꯤ ꯑꯦꯔꯤꯌꯥꯗ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯤꯐꯝ ꯃꯤꯄꯨꯟ ꯑꯃꯗꯤ ꯑꯁꯣꯛ-ꯑꯄꯟꯒꯤ ꯄꯥꯎꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯐꯥꯖꯤꯟꯈꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯀꯔꯝꯕ ꯀꯦꯁ ꯄꯥꯟꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒ ꯃꯔꯥꯜꯁꯤꯡ ꯀꯣꯛꯄꯤꯕ ꯌꯥꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯒꯤ ꯀꯦꯁꯇ ꯆꯦꯟꯅꯩ ꯍꯥꯏꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯈꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏꯒꯤ ꯀꯦꯁ ꯑꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯀꯣꯛꯄꯤꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯊꯥꯗꯣꯛꯍꯟꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯁꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯈꯣꯏꯒꯤ ꯀꯦꯁꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯜꯂꯒ ꯃꯔꯥꯜꯁꯤꯡ ꯀꯣꯛꯄꯤꯕ ꯌꯥꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯎꯔꯤꯄꯣꯛ ꯕꯆꯁꯄꯇꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯒ ꯄꯥꯎꯃꯤ ꯈꯔꯒ ꯑꯈꯟꯅꯅ ꯎꯅꯗꯨꯅ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯍꯥꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇꯃꯛ ꯐꯥꯕ ꯅꯠꯇꯦ, ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯦꯁꯁꯤꯡꯗ ꯆꯦꯟꯅꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯐꯥꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯃꯇꯝ ꯑꯃꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯀꯥꯎꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯐꯥꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯀꯦꯁꯇ ꯄꯥꯟꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯈꯣꯏꯒꯤ ꯀꯦꯁꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯜꯂꯒ ꯃꯔꯥꯜꯁꯤꯡ ꯀꯣꯛꯄꯤꯕ ꯌꯥꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯤꯇꯧ ꯈꯟꯗꯣꯛꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕ ꯋꯥꯍꯩꯅꯤ꯫ ꯃꯤꯇꯧ ꯈꯟꯗꯣꯛꯄꯒꯤ ꯃꯍꯨꯠ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯒ ꯂꯩꯉꯥꯛ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯗ ꯃꯔꯨ ꯑꯣꯏꯅ ꯂꯧꯔꯤ꯫ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕꯗ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯒꯤ ꯂꯩꯉꯥꯛ ꯇꯨꯒꯅꯤ ꯍꯥꯏꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟड ꯐꯦꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯅꯤꯜ ꯀꯔꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ JFD ꯍꯥꯎꯔꯩꯕꯤ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯗꯤ ꯍꯥꯎꯔꯩꯕꯤ ꯑꯄꯨꯟꯕ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯍꯥꯎꯔꯩꯕꯤ ꯀꯪꯖꯩꯕꯨꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯞꯗꯦꯇꯤꯡ NRC ꯕꯤꯐꯣꯔ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ JFDꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯅꯤꯜ ꯀꯔꯥꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯅꯥꯔꯣꯜꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕ ꯋꯥꯍꯩ ꯑꯣꯏꯔꯦ꯫ ꯃꯤꯇꯧ ꯈꯟꯗꯣꯛꯄꯕꯨꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯒ ꯂꯩꯉꯥꯛ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯂꯧꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯥꯏꯂꯣꯟ ꯋꯥꯏꯐꯩꯗ CRPFꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ꯫ ꯀꯣꯇꯨꯅ ꯈꯨꯗꯛꯇꯒꯤ ꯀꯧꯈꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯒꯤ ꯕꯟ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯟꯁꯥꯈꯨꯜ ꯑꯃꯁꯨꯡ ꯂꯥꯏꯂꯣꯟ ꯋꯥꯏꯐꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯤꯡꯅꯕꯒꯤꯗꯃꯛ CRPFꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯂꯥꯏꯂꯣꯟ ꯋꯥꯏꯐꯩꯒꯤ ꯑꯦꯔꯤꯌꯥꯗ ꯉꯁꯤꯁꯨ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ꯫ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯂꯥꯏꯂꯣꯟ ꯋꯥꯏꯐꯩ ꯈꯨꯅꯧꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ CRPFꯀꯤ ꯀꯥꯡꯕꯨꯅ ꯈꯨꯜ ꯑꯗꯨ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯀꯣꯏꯁꯤꯜꯂꯒ ꯊꯝꯈꯤ꯫ CRPFꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯁꯔꯦꯟꯗꯔ ꯇꯧꯅꯅꯕ ꯃꯥꯏꯛ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯔꯅꯤꯡ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯀꯨꯞꯄ ꯄꯥꯎ ꯉꯥꯏꯅꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯔꯝ ꯈꯔꯗꯒꯤ ꯀꯝꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯉꯔꯥꯡꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯇꯝ ꯀꯛꯇꯅ ꯆꯠꯊꯔꯝꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯂꯩꯉꯥꯛꯀꯤ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯃꯥꯡ ꯐꯥꯎꯕꯗꯤ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯀꯥꯡꯂꯨꯞ ꯀꯌꯥꯃꯔꯨꯝ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯀꯥꯡꯄꯣꯛꯄꯤ ꯑꯦꯔꯤꯌꯥ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯝꯕꯤ ꯊꯤꯡꯕꯁꯤꯡ ꯑꯗꯨ ꯃꯅꯤꯡ ꯇꯧꯍꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ CRPFꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯝꯕ ꯅꯨꯄꯥ-ꯅꯨꯄꯤꯁꯤꯡ ꯆꯩꯅ ꯀꯟꯗꯨꯅ ꯇꯥꯟꯊꯥꯏꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯃꯥꯏꯀꯩꯒꯤꯗꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌꯥꯃꯔꯨꯝ ꯀꯥꯞꯈꯤ ꯑꯃꯁꯨꯡ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯈꯤ꯫ ꯃꯤꯌꯥꯝ ꯑꯗꯨ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯕ ꯇꯨꯡꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯍꯥꯡꯗꯣꯛꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯣꯇꯨꯒꯤ ꯃꯦꯗꯤꯌꯥ ꯁꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯑꯀꯛꯅꯕ ꯍꯤꯔꯝ ꯈꯔꯗ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯪꯁꯤꯜꯂꯝꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯈꯨꯗꯛꯇ ꯍꯟꯗꯣꯛꯂꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯀꯨꯀꯤꯖꯧꯁꯤꯡꯅ ꯈꯨꯟꯗꯥꯕ ꯈꯨꯡꯒꯪꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯊꯣꯛꯍꯜꯂꯔꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯨꯀꯤꯖꯧ ꯈꯨꯡꯒꯪꯁꯤꯡꯗ ꯆꯠꯊꯔꯛꯄ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯃꯁꯨꯡ ꯌꯨꯝ ꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯤꯡꯅꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯁꯤꯖꯤꯟꯅꯔꯒ
Laimakong area, Tuilang, IT Road area na singba kukesingi kungang singda sangdraba yadraba polam sing pusel halagani haibagi thajaba pirakhi hairi. Telepatida eviction tawbagi matangda authority amasung miyamga sauna muknakre. Imphal East District ki Khullai Telepatida ngasi ayu eviction drive satabada mafam adugi miyamna athingba pirakpadagi sauna unkhatnaba thokre. Lengaki khasland sajaliba dukan amadi atay yumsing sidoknaba Imphal East ki Deputy Commissioner na thokiba order matung inna ngasi ayu pung 8 makai tabada eviction drive sataba hauki. Adubu mafam adugi miyoy sing toraklaga eviction tawba yaroi haina Executive Magistrate amadi atay official singa yanaraki. Eviction asi nagadaba JCP amasu miyamna thingduna mafam aduda sanghankide. Tawdok adugi pau hek phangbaga wangkai asigi MLA Thangjam Arun Kumar mafam aduda thunglakibaga loirana nakal anigi marakta yasanaba puraknaba honaki. Adubu nakal anigi muknaba adu lepanba ngamkide. Ngaihak muknaraba matungda SDO amadi mari lenaba authorities singna mafam adugi miyamga ingna tapna wari sanaraba matungda lengaki khasland sajenba dukan amadi yum sing tangthokpagi thabak makhatana chathaki hairi. Financial year gi matamdagi hauna panduna lehoraba official work sing luisinba ngamnabagidamak tangai fadana thangja numit singda tharamba suti sing matam kharagi oina lawthokpani thabak loisilagadi mahusagom thangja adumak suti oikhigani haina Chief Minister Khemchand paumi singda phongdokre. Mana makhatana hai mahiroisigi kalan suti fawba chayol amada tension lebani masi angang singi mahi masing tambada putha hoba mayam adu mention ba ngamnabagidamaktani hairi.